High Court of Manipur na State Government da kaknaba mawngda internet hangdoknaba pikiba order adugi matangda Supreme Court na Khut Thingjinkhidre haiba yakhidre adumakpu Manipur Government na khudongchadaba mayoknarabadi High Court da haizaba yabagi Liberty di Court asina piri Chief Justice D.Y. Chandrachud, Justice Narsithai amasung Justice Major Misra na saba Supreme Court ki bench aduna High Court ki order adugi mayokta Manipur Government na file tawrakpa application adugi hearing chathaki Haukiba June tareta Manipur High Court na State Government ta Internet Lease Line amasung Fiber to the Home FTTH ki Connection Sing Expert Committee na piba Jackson Thaurang Sing ngakna hangdoknaba order pikibani Apex Court Manipur Government ki damakta lepkiba Solicitor General of India Tushar Mehta na hearing matamda haikibada tonga singna irang thoganba yai Internet ki issue asi ground da leiriba mi singi makhutta sinakibana fagani State Government na makata na haikibadi High Court ki order adu thabak oina pangthokpada thengnagadaba khudongchadaba singi matangda Supreme Court na liberty pibirabadi High Court ta chachagani haiki Hiramasi matangda Chief Justice na haikibada High Court na wafam asi paikrabani na Supreme Court na yawningdre adubu Solicitor General na hiramasi da nungsathiba leirabadi makata na amuk lakpada aikoina tagani haiki panba yabadi May 3 dagi Aurakiba Kanglupki irang asina maram oiraga social media singda tonga sandoktuna irang hena thogalakpa yabagi chingnaba laibadagi Manipur lengakna May 3 gi numidang wairam amasung May 4 gi numidang wairam dagi mobile internet amasung broadband internet sing thingduna lakpani matam sangna internet thingkiba asina mahairoi sing amadi tongan bamiyoi singda khudongchadaba kaya mayoknahalle hainasu wakat narakpa laikhrabani